Meitei phurup asi mutkhigadabadagi kange hairabadi Manipur gi land law asi Yamna Mapangal Kalhanba Mathou Tai. Masinatana Meitei kanbagi atoppa pambei amata leite haina Meitei Tribe Union Mmtu Youth Wing Convener Hauvizam Surjina Fongdorokli. Ngasi Mmtu na sinduna aigi yumpham aigi hak haiba thimda Imphal East District ki manung sana leiba porongpat ki Jenims lecture hall da pangthokiba nomugi oiba discussion program on land issue in Manipur gi thoramga mari lenena Hauvizam Surjina makha taraduna hojik yamna nungnaningai oiba wafam ama laklibasi yelomi oiriba Meitei kya amana yumpham gi pata paidana sahi kya iramda masida saidanglaga leibagum hingliba asini hiram asigi matangda Meitei Tribe Union na sahi khargi mamangda Manipur gi tampaki mafam kya da chatuna survey tawba matamda yumpham gi pata paidana leiba lairba myoi lakyama tampaki district manga da leiramba thengnare hojik baki oina sapsaba masing puthokpa ngamdrabasu mayum makai palaba yelomi Meitei imung lak amagi mathakta yumpham gi pata paidana leiramgani haibigi thajaba lei punamakshing asigi mathakta mapa mapu gi mingda leiba yumpham gi pata setok khaidoknaba matamda puba thamangam loidaba fi kya lauriba asisu lengana munna khalaga sel gi sang asi lephaninge haiba wafam phongdokhe Thorumaduga mari lenena MMTU gi Administrative Secretary Mutum Suramani na Fongdokibada Laingangna Yelomi oina leiriba Meitei singi yumpham leitaba pata paidaba miyoi singbu Revenue Department ki Settlement Officer na survey ama athubada satuna data collection tawu mathou tai sahi humudra rom bot thadarak lakla fawba saidangduna leibaga chap manana leiba imung kya ama yauri yungi pata leitaba maramna angang sing mahi machine tamhanbada scholarship tanabada khudongcha daba kya mayuknaduna fangbang ngamdana leire masida nattana laingangna piba khudong saba kya amasu phangdabaga loinena center amadi state ki thabak sangnaba honabada patagi tax tikibagi up to date receipt yaudravadi yadaba maramna thabak sangbi khudong sabasu phangdana iramda masida yamna tona hingli Manipur asi sada Maripudradi singilam oiri aduga sada tarana tampaki lam oiri masida loktak pachu yauri tampaki lamdam oina leiriba loktak haidokraga chada nipan rom oiriba piklaba lam masida muslim na khundariba lamna chada ani naga amadi kuki gi chada ani amadi Nepali amasung Marwari singna leiriba lam khaidokraga Meitei gi oina lam kya yamna leiriba ge haiba nainaba matam oire matam khargi matungdadi saron surol singi lam naraktabadagi Meitei phurup asi soidana mutkiba yana leire haiki Chaurangna Manipur da hoi masagi yum leiba aduga masagi yum leiriba mafamduda masagi right ki leitaba India gi piriba constitution na piriba privilege khudong chaba singse phangbangam daba kanagumbi masa masu singi scholarship tanagi haiba matamda masagi yumpham leiriba adugi pata paidabana maram oirkanda scholarship thaba yadaba anouba department amagi employee khara lowgadori hair phawda employment exchange dagi latest khazana thibagi receipt yaudragadi card thaba yade haibana singba masi phawba ekoi Manipur da 1960 gi LRX se hek chanaba hawkiba nimit tagi na ngasi phawba survey tawbidana department singsina tumchhallaga khangjanladadana leiba matam gi chatkiba lengak singsina negligence mayam sina ngasi phawba ekoi gi lamdam sida leiriba Meitei lamdam sidai da nattana malem ya tai mafam amata da leiriba Meitei singse masi hawpham leitaba Meitei singse ngasi ekoi iramdam sidai da saidang aba leiba la aba atoppa dagi la bumi dawna leiba se masigi damakta Meitei Tribe Union ngasi ge program si pangthok chabani